다 시험 좀 비싼 브레이 마시험 좀 거의 메디아 나온당 아시기 뭐이기 피엔드라바 뭐이기 가리에시 마운담 마시 아무튼 메디아 남당 코브레스 오비요 포토 남당 로비요 막 거기 가리시 hello 거기 디세이블 어르바싱 망담다 좀 마음남 나라가 메디아 남당 코브레스 오비요 디세이블 어음 각라이 하이리바 싱어세나 마코이나 피엔드바기 마코이기 오이바 누가이다바 피엔드바 한국 보이나 마코이나 티에마가 등 메디아다 피닝바 아tom당 코브레스 오비요 거기 산자 비버 그러더라 아tom 빼할로바 거기 한무야 어디가 ya lihat pemion Sandi Pio lihat pemion Sandi Pio lihat pemion Sandi Pio agamapan sagon se numit asida ilong dam dagi horaga ilong soipok pi phawba miyam gi oiba yamna piswaiba relim khang chat chari basigi maramdi saliba tha sigi tang tara masung tara ma thoi gi lon na ba hingda paubi tek mayai laikai da laiba jesam Abdul Qadir kauba disciple oiraba mima nadraba misak amabu mayumdagi lamang naraga thokraba matungda thiba khangdana leirakiba adubu numin nini humni gi matungdari mahagase adugum laba atambai tengol unit 27 gi Mr. Khaba mahaki khongburoi kharana yamna minung si laitana hatok piraba matungda nambul turien gi khongnuk da phummaga thamdan biram laba adugum laba asigum taba mihar ase yaning se haibegi kholau puraga ngasigi dele si chatbani maram maduna asigum laba mara leiraba unit arambai unit 27 gi ta leiraba mioi khudingmak mari lenebo authority na phabiyo aduga masigi main equis oi haina takpirba adum laba AT gi Mr. Khaba AT arambai tingol gi unit 27 gi Khaba kudak da pharaga mahakpu chapchaba mi hapagi thandi loana piham dokpa mahagi chapchaba punishment do phangan biyo loina na asigum laba mihal asiga mari leina na Manipur da nattoi da ba kamen pinaraga communal gi mawongda rayo chandok gi mawongda chathariba thong adu madi chandok bigano mara lei mi singdi amata kanagumba baitai oigera tribal oigera bangal oigera mara lei mi singdi mara loina mara ladu yengaga punishment payment si highway wakalon da ngasigi chattabere leni maramaduna athoba putamda khaba nachi miyamna yadraba misakni loan su nachi pralere lathokrabani aduna na yamna thuna surrender thobak loina miyamna khawrang na ngaidari base kokan biyo mara leiba mising dangi pibiyo haiba wakalon si thamdaraga wangang tension karigumba id season se thuna lawak dabta aragati karam action id karigumba hairiba misi sigi matang da hojik post matem tawbada araga su mati dead body laudri maram maduna hairiba misi sigi matang da sem giba GSN lorok pa thabok thoram khuding matta anjuman islai muashar lilong amadi united maitai pengal committee UMBC manipurna thawai hachang yauna full support pibaga loina hairiba khongjang ase hairiba misi sigi matang sangkhil labai education khuding matta khoi bai pu na saruk yagani hairiba ngande ya lao đi hay lao đi các thằng gần đó qua rồi
Ima ipa haiba wahi asi phoba masindagi thopangam gidraba Abdul Qadir bo nasi thiba mayanga halaga namudi turel gi torbanda phummaga thamamba asi karamba mi gi thamoina masigi maichaga si pubangang mani aikoi gi nauna hawlak liba youth singi generation singi matamda makhoi karamba halat lakani organization gi maminda makhoi na tominga to tawba aduga organization gi looking pure yeso makhoi mo personal loina jati loina masa joina thaigo ga na tisu aikoi le yaba ngamoi makhoi tomin leiba jabani makhoi tholak kadani makhoi na miya mamal la thoga makhoi gi tuoi nari ga mi singatu makhoi gi tum da chanmin nari ga mi singatu makhoi gi maral sini haina maya mamangda laukho pungang madabani aduna maram moiraga asuna manipur lammal hatna maral hatna ihat kunna manin kunna manipur lammal rakin lai kunna matan hadit kunna bagi damakta reipa kamagi sarkar lai tarabadi maral lai singhu dandi ti gadavani ihat ni kun lai tabatu kum lavalam dammo hingadavani law and order mapung thana leiba thong malapa kamo hengadavani law enforcement agencies we have to sing Dandi we want justice for we have to sing Dandi aram by Tengon unit 27 gilutinda aram by Tengon unit 27 gilutinda we want aram by Tengon unit 27 githao aram by Tengon unit 27 githao we want justice for Abdul Qadir ki nihad niyaw bagi minong si macet ama hawa lai trama niyaw bagi minong si macet ama hawa lai silat trama amma tawai bagi minong si bagi apun na sagat kadoriba adugam labalamdam mamani hai na sukhang nariba adugam labalamdam masida niyoy ba amagi nuksina ba elektrabadi karam na koi nuksina na laigani adugam laba niyoy kari sukhang gadaba ima ipa hai badagi suhen daba adugam laba niyoy amagaw tandina niyoy bagi minong silaitana hato pulawagi matungda amuksu Korean Laikada, Lainong da Punjinduba, Adugum Laba, Arambay, Tengonji Unit 27 Githong Aningi Hai Bagi, Kola Baloy Nada, Yasiti, Nilom Rapanba, Niyam na Thabak Laduna, Apanba Oina, Konel Amata Oina Hauna Lauri, we want justice for Abdul Qadir ki mihad patak chena badandi Aram by Tengon unit 27 gilutin ba